Loyalam E-PAO tabiriba khudingma po Hidram Susmitana numidangi pau pizari ahanbada marupaiba headline. Sakangdaba singna Selgi Demandga mari Leinana Irilbung High School ki Headmaster Yotcheina Kanduna Phuramle. Hostel da lebi mahiroi nupi macha ama maikai khangdana pairakpa nongmai maruna panbadagi Siza Hospital da pukhatuna laikana khrei. Lambi da lawyaiba amasung tractor na labuktagi lebak pukhalakpa sing faganaba order thokhrei. Pau sandokna pizari. Sakangdaba singna Selgi Demandga mari Leinana Irilbung High School ki Headmaster Yotcheina Kanduna Phuramle. Khulai paiba masak khangdaba singna Selgi Demandga mari Leinana Headmaster ama Yotcheina Kanduna Phuramle. Thodok asi ngasi ayok pung tara taramdai aduaida Imphal Eastki Irilbung Police Station na konba Bamun Kampu Makhalaikai da leba Irilbung High School da thokibani. Sakangdeba singna Phuramlaba Headmaster adugi maming nongthombam Nilakamal chahi humpu Bamun Kampu Mayalaikai dangini hari. Thodok asigi matangda press na thodok thopamdagi phangba paugi matung ina sakangdaba miyoi ani laklaga Headmaster asibu Yotcheina kallaga Phurambani hari. Thodok aduda Headmaster adu sokpadagi Janims Hospital da pukhatuna laikana khrei. Headmaster Nilakamal bu Phuramliba masak khangdaba miyoi ani adu yungawi hari. Pau asina makha chana haukiba October 15 dasu miyoi khara school asidra laktuna lona thingkraba lalholop KCP gi Department of Finance ki mingda letter head ama puraktuna lupa lising humpu pinaba demand torakpa lekhi hari. Madugi matung tarakpa oina ngasi yungawba miyoi ani adu laklaga sel pinaba hairakpada Headmaster aduna lupa lising kulhumdoi pirige hairubada Yotcheina kallaga Phurambani hari. Amaromda thodok asi hariba lalhalop asina natraga atopa lupna chatharamribra haina chap chana khangba ngamdri. Thodok asibu Irilbung High School gi oza amadi mahairusing amadi Bamon Kampugi miyamna yaningdaba phongdorakli. Nakal amaromda sakangdaba singna Selgi Demandga mari Leinana Irilbung High School gi Headmaster Nilakamal Phurambagi thawombu yaningdaba phongdoktuna school asigi oza amadi mahairusingna wakat mipam phamduna khongjang changsingkhre. School gi gate mamangda changsinkeba khongjang aduda oza phuba yaningde academic zone da oza Phuramba yaningde education sector bu free zone ohenbiyo haibna thaba placard kaya siznakhi. Loinana asigumba thawong ase matungda tawbidanaba mari Leinaba singda school asigi oza amadi mahairusingna appeal tawrakli. Hostel da laibi mahiroi nupi macha ama maikai khangdana pairakpa nongmai maruna panbadagi Siza Hospital da pukhatuna laikana khrei. Hostel da laibi nupi macha ama maikai khangdana kaplakpa nongmai maruna panbadagi Siza Hospital da pukhatuna laikana khrei. Lamfelgi Employment Exchange manakta leba Mahikol School gi Girls Hostel da laibi nupi macha ama kadomdagi pairakpano khangawdaba nongmai maru amana ningongda panbadagi Rims Hospital da pukhatlaba matung Siza Hospital da refer tawrakpadagi hospital asida makhatana layeng chathari hari. Nongmai maruna panbadagi soklabi nupi macha adu thangmaiban polem lekadagi Sinam Lanchenbi chahi 19 apopa Sinam Roman kawi hari. Lambida lawyaiba amasung tractor na labuktagi leibak pukhalakpa sing phaganaba order thokhrei. Laurok pantha yorakpaga loinana laumishingna lambida lawyaisinba amasung labuktagi tractor na leibak pukhalaktuna lambida thadaramba sing aingi matung ina phagalagani haina DC Thawal Ahanthem Subasna phongdokhrei. DC office ta paumi singa unabada DC Thawal Ahanthem Subasna makhatana hai. Laupu singna lambi tangkhai loksinuna phawai peshinba asina maram oiraga chathok chasinda akaiba oirakpa amadi labuktagi karakpa tractor gumba gari singna pukhalakpa achau achoba lebak sing lambida tahoraga lebana maram oiraga accident thokpagi chang yamna hengalakpana athingba asi thambani. Hiram asigi matangda district administration na thokpa order amagi matung ina koilas thaba lambi singda lawyebiganu labuktagi thogalakpa gari singshu mafam chaba yenglaga gari na naplakpa lebak sing adu lauthokpiramu. Karigumba atingba asigi wangmada tawramlabadi aingi oiba thabak lokhatlagani haina district police amadi panchayat ki mihutsingda pau piduna khanghankhiba laikhre haiki. Mito pusilaga thambadudi yaba ngamloi haina CM na phangdorakli. Manipur da santi laknabani haiduna mapandagi mitop loina pusilaklaga thamlamba adudi mahakki government na yaba ngamloi Manipur gi yalhomi sing ngaklamdaba hayaroi haina Chief Minister N Viren Singhana phangdokrei.
N. Viren Singhana ngarang mahaki Secretariat Office ki Darbar Hall pangthokiba Chief Minister's Coaching Scheme for Entrance Examination to Professional Courses launch tawigi thoramda wafam asi mahakna phongdokibani. Mahakna haiki lamdam asida santi soidana laklagani thadau asi lamdam sigi ariba tribe ni. Numit nini chupna Guwahati da convention tawduna NRC amasung war on drugs support tawgani haina warep lawduna lawthokre. Makoigi warep kokomi JCILPS na chingba amadi nagagi CSO sing yauna yaningba amasung haraubu phongdorakre. Mahakna makhatana Manipuri santi laknabani haiduna mapandagi mitop loina pushilaklaga thamlambadudi Biren ki government nadi yaba ngamloi yalhomi ngaklaga thamlamdaba yaroi masigi damaktani ngasi khara waminaribani. Ngarang mahakna launch tawkiba coaching scheme adugi matangda Virena hai coaching class asi online da tawgadabani maram aduna khallaba mahiroisingna khangningliba kaya adu interaction tawduna khanghonaba hotnagadabani coaching asi loiraba matungda examination ama legani madu pass tawraba kangbu dugi changadaba senfam sing adu state government na puthokadoribani Pass tawraba kangbu sing aduna PM gi ek pair mark ke naam haiba campaign adugi saru ama oina u thabagi campaign chathasi haina su phongdokhi Paugi marak thatna Loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom su mateng pangbiyu Thadau International Community na Kuki National Front ta pakhumpi kre Thadau Convention lising ani kunmarina declare tawkiba warosing adugi mayokta su suspension of operation chatnariba Kuki Lalholop KNF Kuki National Front na thokiba warol adubu yaningdaba phongdoktuna Thadau asi ethnic group amani haina pakhumpi kre TCI Thadau Community International na Thadorakpa Cherol Amana Thadau Convention lising ani kunmarigi mayokta government ka suda leriba Lalholop KNF na tha asigi mari dasu issue tawrakiba Cherol adugi pakhum pireduna Thadau ase kuki nate hari TCI asi Englishing ani kunmarigi August ahumda Thadau gi poknafam oiriba Manipuri yauna malemgi tongan mafam singda khundariba Thadau phurupki misingna punsinduna semkhibani Hauzik chathariba irang asida khwaidigi awaba mayoknariba asi Thadau phurupki misingni Thadau gi culture amadi tradition ngaknaba tangai fadana loop asi semkhibani Malamgi oina community anigi marakta irang thokpa matamda wari sanaduna waroshin purakhiba ngaktani hari KNF na Kuki Singi Mingda Tokhaiba Administration ama demand tawri haiba khangi adubu TCID political organization ama oibana organization amadi political interest natraga agenda gi mayokta thabak tawde adum oinama KNF na thadorakiba cherol na pankiba aikoi hauzik lan kana soknari aikoi gi phurup manungda kidnapping sibagi cherak na chingba yauna akanba thabak amata lokhatningde haiba wafam adu thadosingda Kihanba amadi makoige identity adu manghanduna kuki oinaba kihanba wafamni Thadaubu namnana kuki oinaba kihenganu haina su phongdorki Union Cabinet na PM Vidyalaxmi scheme ayaba pikre Lebak asigi sentok laitaba afaba mahirosingda Selgi mateng pangnabagi Union Cabinet na PM Vidyalaxmi scheme mingthonba anauba scheme ama hodokpada ayaba pikre Scheme asigi makhada lairik phaba mahirosingda achauba loan pibaga loinana higher education institution chanipanga humpuda mahai tamnabagi mingchengbagi khudongchaba pigadawri Scheme asina chahi amada mahiroi lakh kuni thoida khudongchaba pigadawri mahirosingda pigadariba loan asi guarantee free education loan asi mahirosingna yamna laina phangba yawa digital application process amagi makhada tawgadabani phangadoriba loan asi lupa lakh taret kalising yankai phawbani masida chada humdramanga union government na credit guarantee pigani hari chahi amada lupa lakh nipan phawgi senthok leiba imungi mahirosingidi scheme asina chada ahum phawgi interest hangani adubu chahida lupa lakh mariga lising yankai phawgi senthok leiba imung singi oinadi government na mateng pangani hari Parliament ke ningtham mifam November 15 dagi hauragani Parliament ke ningtham mifam tha asigi 15 dagi hauraga December 10 fawba chatharagani haina Parliamentary Affairs Minister Kiran Rijiju na phongdokre Maharashtra amasung Jharkhand gi mikhal phal lauthoklaba matung numit nini leraga hagudariba Parliament ki mifam asida yena ningai oiba WAF Amendment Bill asi puthoktuna khanaraba yai hari India ki President na Parliament ki ningtham mifam asi November 15 dagi haunabagi dama samon tawnaba proposal adu approve tawkhre hari
Security Force na combing operation chathakre. Bisnupur district ki manung chana leba Sadhu Khoiroi Khul amasung Nepali basti gi akoibada Security Force na yum da changduna thi humbagi thabak chathakre. Security Force na yum nifu rom da changduna thi humbagi thabak chathaki. Loinana miyoi humdra humdoida masagi saktak che puthok handuna verified tauki. Thi humbagi chathaki ba thabak aduda mifa mipungi paw laite operation adu ngasi ayuk pung 3 minute tara manga rom tabadagi horaga ayuki pung 3 minute kontra rom tabada loshinki hari. Ukhrul ge jet EO da grenade lang thaklam le. Ukhrul ge fungrei tangda leba Journal Education Office jet EO Ukhrul ge campus da hand grenade amaleram le. Ukhrul ge police ki matung inna ngarang ayuk pung 8 minute nifu rom tabada makhoina bomb lerambagi paw phangbadagi police ki team ama spot ta changsingki Leinana area adu question duna thamki grenade adu plastic polythene bag amada yomlaga changfam area da thamlamki bomb adu lauthoknaba police na Imphal dagi bomb expert kauki amasung makhoi nungthel pung mari makhai tabada lakhi grenade adu all central jail manakta pokhai hanki amarom da jet EO ge office da bomb thamjilamba thodok adubo Honfun Village Authority amasung NPMHR Ukhrulna akanba mawong da condemn tawkhre hari Lebak ningba isai changdamnaragani Chahi khudingi pangthokpagom Artist Training cum Educational Research Center Imphana Lebak ningba de yumpham oiba Tara Rak Shuba State Level Open Patriotic Song Competition lising ani kunmari lakleba November taramari Sagolsan numitta Yasko de leba Manipur Dramatic Union Hall da pangtholagani changdamnaba asida punna participant nifuna saruk yadana athoi ahen tanagani haina center asigi publicity secretary Sagolsam Sana thoina thokpa cherol amana phangdorakli isaibu pamjaba mahiroi isai mayek ibiriba sairengba amasung sairengba singi marakta afaba mari ama semgatnaba lamadi lamdam asige naha singna mareibak maramdambu nuksibagi wakhalun jalhanabagi pandamda pangthokadoriba changdamnaba asida Aterekna khangalaba sairengba 18 gi isai mayek sing numik asida sakani ayuk pung 10 taba matamdagi haugadaba changdamnabagi thoram asida isaibu pambiba singna saruk yabiranaba paujel supirakli Aroibada maru eba paw amuka hanna pizari Sakangdaba singna Selgi Demandga mari Leinana Irilbung High School gi Headmaster Yotcheina Kanduna Phuramle Hostel da lebi mahiroi nupi macha ama maikai khangdana pairakpat nongmai maruna panbadagi Siza Hospital da pukhatun laikana khrei Lambi da loyaiba amasung tractor na labuktagi lebak pukhalakpa sing faganaba order thokhrei Matang asida numidangi pau piba lojare Loyalam E-PAO tabiriba khudingmakpu amuka hanna khurumjari